ꯀꯨꯝꯖꯥ 2024ꯗ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ IGAR ꯁꯥꯎꯊꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯉꯝꯈꯩ ꯄꯔꯤꯡꯗ ꯄꯣꯄꯤ ꯊꯥꯕꯅ ꯊꯣꯛꯍꯟꯕ ꯃꯥꯡꯖꯕꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯇꯅ ꯊꯕꯛ ꯇꯧꯈꯤ ꯍꯥꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ PROꯒꯤ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯝꯖꯥ 2024ꯗ ꯂꯝ ꯑꯦꯀꯔ 253 ꯔꯣꯝꯗ ꯂꯣ ꯀꯥꯏꯅ ꯊꯥꯔꯝꯕ ꯄꯣꯄꯤ ꯄꯥꯝꯕꯤꯁꯤꯡ ꯃꯔꯨ ꯑꯣꯏꯅ ꯎꯈ꯭ꯔꯨꯜ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯆꯥꯟꯗꯦꯜꯗ ꯊꯥꯔꯝꯕ ꯄꯣꯄꯤꯁꯤꯡ ꯅꯤꯡꯊꯤꯅ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯆꯠꯊꯕ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯅ ꯃꯥꯡꯍꯟꯈꯤ꯫ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯐꯝꯁꯤꯡ ꯃꯥꯡꯍꯟꯗꯨꯅ ꯑꯃꯁꯨꯡ ꯅꯥꯔꯀꯣ ꯇ꯭ꯔꯦꯗ ꯃꯔꯨ ꯐꯨꯛꯇꯠꯇꯨꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯊꯝꯅꯕ ꯑꯃꯗꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯂꯩꯍꯟꯅꯕ ꯊꯝꯂꯤꯕ ꯀꯃꯤꯠꯃꯦꯟꯠ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯆꯦꯠꯁꯤꯟꯍꯟꯈꯤ꯫ ꯄꯣꯄꯤ ꯊꯥꯕꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟꯊꯦꯡ ꯑꯁꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯑꯁꯤꯗ ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯑꯣꯏꯅ ꯂꯦꯞꯇꯅ ꯆꯠꯊꯕ ꯊꯕꯛꯅꯤ꯫ ꯀꯨꯝꯖꯥ 2020ꯗ ꯐꯣꯔꯁ ꯑꯁꯤꯅ ꯄꯣꯄꯤ ꯐꯤꯜꯗ ꯂꯝ ꯑꯦꯀꯔ 9,938 ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯄꯤ ꯐꯤꯜꯗ ꯂꯝ ꯑꯦꯀꯔ 1,735 ꯔꯣꯝ ꯃꯥꯡꯍꯟꯈꯤ꯫ ꯊꯪꯅꯕ ꯆꯍꯤ ꯀꯨꯝꯖꯥ 2022ꯗ ꯂꯝ ꯑꯦꯀꯔ 5,410 ꯃꯁꯛ ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯦꯀꯔ 1,1,863 ꯔꯣꯝꯒꯤ ꯄꯣꯄꯤ ꯊꯥꯐꯝ ꯃꯥꯡꯍꯟꯈꯤ꯫ ꯀꯨꯝꯖꯥ 2022ꯗ ꯂꯝ ꯑꯦꯀꯔ 1,343 ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯄꯣꯄꯤ ꯊꯥꯐꯝ ꯂꯝ ꯑꯦꯀꯔ 815 ꯃꯥꯡꯍꯟꯈꯤ꯫ ꯀꯨꯝꯖꯥ 2023ꯗ ꯂꯝ ꯑꯦꯀꯔ 1,835 ꯈꯪꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯝ ꯑꯦꯀꯔ 1,1,139 ꯃꯥꯡꯍꯟꯈꯤ꯫ ꯀꯨꯝꯖꯥ 2024ꯗ ꯄꯣꯄꯤ ꯊꯥꯐꯝ ꯑꯉꯛꯄ ꯐꯪꯅ ꯍꯟꯊꯔꯛꯄꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯤꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯆꯠꯊꯔꯤꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯃꯍꯩ ꯌꯥꯟꯕ ꯉꯝꯕꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯀꯨꯝꯖꯥ 2024 ꯂꯣꯏꯁꯤꯜꯂꯛꯄꯒ ꯏꯔꯣꯏꯅꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯅꯥꯔꯀꯣ ꯇ꯭ꯔꯦꯗ ꯊꯦꯡꯅꯅꯕ ꯑꯃꯁꯨꯡ ꯔꯤꯖꯟ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯊꯝꯅꯕꯒꯤ ꯀꯃꯤꯠꯃꯦꯟꯠ ꯑꯃꯨꯛ ꯍꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯤ꯫ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯇꯨꯡꯂꯝꯆꯠ ꯗ꯭ꯔꯒ ꯐ꯭ꯔꯤ ꯑꯣꯏꯍꯟꯅꯕ ꯐꯣꯔꯁ ꯑꯁꯤꯅ ꯆꯞ ꯆꯥꯅ ꯂꯦꯞꯂꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫